UNC na kauriba economic blockade ki matang da concrete oiba suggestion pirakhide haiba Rajnath Singh ki wafam yumpam yaudabani haina Chief Minister Ibobina Wayathong da laiba PCTC oil pump da khamduna laiba oil tanker gari ama mai chakre fire tender Singh na ka hena amanga ta thokadabadagi kanbanam Chief Minister Okram Ibobina India Myanmar Thailand friendship car rally labthakre Tamelong District Chopat Thorangi Tabak Amata Ningtina Loishindre Haina Kendra Sigi Hanagi MLA Kang Chuanang Panmaina State Government Moral Sirami Amasong Infal Mapal Kang Jebung Chathariba Tara Suba Manipur Polo International Ginga Si Sanakiba match the England na US Ibu Panjil Taret Ahumna Maitiba Mayam Kurumzari Prime Time Manipuri News Bulletin Dai Kaidam Jentazina Hujapungja Si Fawgi Marba Pau Singh Mayam the Pizari Union Home Minister Rajnath Singh Masha Unaduna Amadi phone the Wari Shaduna State Asigi Miyam na United Naga Council gi matam kaktaba economic blockade asina maram oiraga Kamtheng na Ware Center na blockade asi handok na ba hotna biu high kiba laikre BJP Manipur Pradesh ki Maikai ki Home Minister Rajnath Singh na Manipur ki Chief Minister na blockade aski matang da concrete oiba suggestion PD hairiba yumpham yaudabani Union Home Minister na wafam asi taseng na haiba taramlabadi BJP leader Singhi double standard mayek seng na takle haina Chief Minister Okram Ibobina phongdokre wafam asi ngasi Babuprada leiba Chief Minister Secretariat Paumi Singha akhanana unaba amada Chief Minister Okram Ibobina phongdokhibani mahangna hai demonetization ga mari lainana state asida leiriba bank ki branch singda state government na matik chaba security pibinaba thasige mapan da Union Home Minister na CM da phone tawrakpada state asida leiriba miyamna UNC gi matam kaktaba economic blockade asina yamna ware center na blockade asi handokna ba UNC ga wari shanabi haiki masigi matung November 13 da RN Ravi na telephone Taurakhi loinana blockade asina maram oiduna miyamna thengnariba awaba sigi matangda khanganki loinana numit asida Union Home Minister da aiba cherol ama piduna khanganki basu laiki Chief Minister Okram Ibobina Sadar Hills pu mapung faba revenue district ama oihanba haibasi state asigi shasan asi khudong chanaba lokhatpa wafamni Sadar Hills khaktanate atopa mafam kayasu revenue district onthoknaba wafam khanari Adubu wafam sing asi final decision di oidriba wafam amada yumpham oiriga leibak amagi lan oiriba national highway da thingba haibasi Supreme Court ki matung inna yade haiba wafam laikre center na yengsin biu loinana handok han biu haina mayek seng na Union Home Minister na mayek seng na thamkre Nakalamrom the state asigi lainga ki khudong chanaba yengduna revenue district ama sembada center natraga tokhaiba authority amatana state government da dictate tawba yaroi haina Chief Minister na mayek sengna phongdoki karigumba honorable Home Minister hairamba targadi akoi masi baseless ni chindana ama ngang ai mangdana ama ngangba atopa mi atay any political party la agana ama ngangba sigumba double standard city tawba sumoy lambi city national highway city kanagumba political party amada or natragana state amada belong to bunate it is the property of the nation aduna ni national highway haise aduga sigumba sidadi politics tawhanning de tawramdabo yai khoina tawramgani haibente masida politics tawragadi yamna laibak thiba most unfortunate oigani Manipur da thau fangdabagi awaba mayok naringai Chairak asida ngasi Khuyathong da leiba PCTC oil pump da khamduna leiba oil tanker ama khamhongtana mai chakre pamasina yamlaba miyam da thau piringai ayuk pung 13 minute yankai chatpa aduwaida oil pump adugi manung da thau thanabagi khamduna thamba oil tanker adu khanghongdana mai chaklakhibani Manipur Fire Service ki team na matam chana laktuna mai adu laksin badagi ka hena amangata thokadabadagi kanbangamki Fire Service ki fire tender gari taruk seasonaduna amasung Manipur Police ki personnel singna minute nimfulom changna water cannon amadi fuming foam kaptuna mai adu muthatki mai muthatna ba hotnaringai matamda khudong thiba thoktana ba haiduna lambi thingduna mi amatta chathankide adubu laibak phabadagi thawdok aduda asokapan amatta yaukide hauzik fawig oina mai adu matau karamna haurakkhibano haiba khangbang hamdri
Works Minister KSS Biren Thangmaiban Assembly Constituency ki MLA Joy Kishan, Minister I Hemochandra Fire Service Director, DGP Manipur amadi Police ki makok thongbo official sing thogdok thokfam da laktuna hakthengnana yengsin ki. Mari lainabo authority amadi police na asoi ngam thoktanaba mafam aduda akanba checksel thorang laukat ki. PCTC ki manager Prakash ki machung inna mai adu hauzik fawbugi oina karamna chaklak pano haiba khangba ngamdri loinana mapung faba investigation ki matungda khangba ngamlagani haina phongdroki. See, I do not know at all. I'm a sick man. I was on the bed. I just came on walking from here. Everybody's here. You can just check it up, please. See, actually, if in case I know, I could have explained you. When I do not know at all, what am I to explain you? See, I have come all the way walking. I was worried. Only I wish that you people have bless me and let us see that everything goes right. There's no injuries, nothing else, you know. Chief Minister Okram Ibobi Singh nangasi India Myanmar Thailand IMT Friendship ka rally lamthakre saruk yariba Singda yaipa pausel piraduna Chief Minister na hai asiguma makhalgi rally esina India madi Southeast Asia leibak singi marakta leiriba mari henna chasin hanba ngamlagani. Saruk yariba Singnasu Imphal fauduna Delhi dagi more amadi Myanmar fauduna Bangkok chatpada anoba makhalgi experience ama piragani hainasu Chief Minister na phongdoki. Rally esibu saugat pibagi damak Chief Minister na road Ministry of Road Transport and Highways, Ministry of External Affairs, Ministry of Donor amadi Government of India gi atai Ministry singbusu thagatpa phongdoki. Ministry of Road Transport and Highways na Government of India gi External Affairs, Donor, Tourism, Petroleum amadi Natural Gas hariba Ministry sing asigi matinga loinana IMT Friendship motto ka rally asi shinkibani. Rally asi haukiba November 13 da New Delhi dagi lamthar kibani amadi kilometer lishing manga ga chatret ka kungani thoi chatlaba tungda lakliba December 3 da Bangkok da thunggadabani. Rally asi da ka amadi SUV sing thogduna miyoi humputra ga tarukna sarkyari. We hope this type of car rally will continue and will have the experience and also the Southeast Asian countries' relationship between the rest of this vast country. I hope this car rally will definitely success. Though it is a short period, short stay here in Manipur, you will enjoy definitely. So in spite of our limited resource. Car rally iduna Thobal Bazar Yaurakpada District Administration Thobal na taram na oki ayuki pung mapan taba matamda district asigi Deputy Commissioner M Joyna Lichingduna Thobal Mela Ground da taram na opigi thoram ama pangthoklaba matung da mori gidamak amu khongchanki. Ngasi yu Imphal dagi lamthakhiba Indo Myanmar Thailand Friendship ka rally adu Myanmar gidamak mori thadokre kar Kungama thoina saruk yaba rally aduna Chandel District yaurakpa matamda Asian Highway No. 1 gi paringda leiba Palel gi Khopinam Khulda Thado Student Association amasung Indigenous Peoples Development Organization gi mihut singna taram oki. Mapamadudagi more da rally aduna nungtilpung anida thungki nungtilpung taba matamda more gi SP Tragamathoi Suba AR gi personal singna rally gi team adu ngak seduna Myanmar da amu puki. Manipur Sangai Festival da miyamna khwaidagi pamna yengnaba mafam asi festival asigi theme park oina sariba Kaibul Lamjau National Park da Sangai singna chaktabagi saktam asina oiri. Hiramasigi matangda Impact News ki reporter Ketrimayum Prem Chanamadi camera person Derek Laishram dagi paudam ama. Manipur Malam Sakta and with the Pangtoli Manipuri Quadri Sawa Tourism Festival, Sangai Festival Gi, Nasi Humichan Monumenta Impact News and Miam the Project Labor say Festival Sea Quadri Maru River, Theme Park,
हाइबदी संगाई फेस्टिवल असगी मियाम न ख्वाइदगी पामसु येंगना मफम ओइरिबा थीम पार्क असिदनी हौजिक अयन लेजरिबा मफम असि संगाई फेस्टिवल की थीम पार्क हाइबदी संगाई रेप्लिका सिंग उतुना मियाम द संगाई न करम लैबा अमदी संगाई हाइबसि मसिनि हान उलिबा मफम असिदनी हौजिक मियाम न उबिबा असि खोगी कैबुल लमजाउदा संगाई सिंगना लैबगी मवंगनि मफम असिदा खोगी संगाई रेप्लिका संगाई असिबु खोगी मालेम की मफम सिमथुन खंगनबैदमक्ता खोगी फेस्टिवल असिदा थीम पार्क असि साबनि लोयना अगी येथंगदा लैरिबा असि खोगी कैबुल लमजाउदा मरुओइना खोगी फुमदी ओइना लैरिबा मफम सिंगदा इसिंग अमदी फुमदीना नमना लैबा मफम सिंगदा खोगी ही तोंगदुना मियामना तथोकसिन तौबा अमदी मफम अदुगी एटमॉस्फेयर हाइबदी इसिंग नुसितकी मौंग अदु हाइरिबा थीम पार्क असिना खोगी यामना मयेक सेंगना उतली अदुगा सोमनकन थंगबा ये थंगबा साइड लैरिबा असि खोगी कैबुल लमजाउ अमदी तोंगान मणिपुर की मफम सिंग लैबा फजा फजा मफम सिंग फॉरेस्ट डिपार्टमेंट लौखतुना मदुगी फोटो सिंग कलेक्शन तौदुना परेंसाना मियामदा उबा फंगली अदुगा हाइरिबा थीम पार्क असिगी मनुंग चना लैरिबा मियामसु हेना खोइदाना येंग मफम हाइरगदी इको टूरिज्म कॉटेज हाइरिबा अखोगी वाना साबा सुगुमलबा युमगी रेप्लिका असिने हाइरिबा मफम असिसु खोगी मियामना यामना पामना येंगनाबा अदुगा इकोलॉजिकली खोगी एनवायरमेंटली यामना खोगी खुदोंग चाबा अमदी मियामदा यामना हेना अवेयरनेस पीबा दुमलबा पार्क अमदी ओइरे हाइरिबा पार्क असिदा खोगी हानागा मानदबा मवोंगदा खोगी चिंगी रेप्लिका सिंग हापसनबा अमदी तोंगान मफम सिंगदा लैबा खोगी चिंगदगी चेंथरकपा मरुओइना खोगी कैबुलम जाउदा लैबा चिंगसिनि चेंथरकपा खोगी लोकी सिंग चेंथरकपा रेप्लिका अमसु खोगी मियामना उबा फंगबिरि मफम असिदा खोगी चिंगी रेप्लिका सिंग हापतुना खोगी यामना फजबा इकोलॉजिकली ओइबा खोगी यामना environmentally ओइबा खोगी अवेयरनेस पीबा याबा दुगुमलबा रेप्लिका अमा सागतनबा हारिबा थीम पार्क असिना होनरी लोइना हारिबा थीम पार्क असिबु डिजाइन तौबा अमदी मसिबु करमना मियाम दु उहलगा मसिगी फजबा संगागी फजबा सि खंगनगदगी हाइबगी मतांगदा खोगी हाइरिबा थीम पार्क असिबु डिजाइन तौरिबा मिसक अमगा खोगी उनजदना वइ सनाजगे मियंग तमिनासे ओ मिंग अमता हाइबिबो सिगी थीम पार्क सि कई ओइन पोबिबो अमता हाइबिबो आई जे थीम पार्क मैनेजर नि मधुगा मसि तसेंगनादि तागेल इंडस्ट्री स्टेट लैबा कोई एमएस रंजोय प्लास्टिक इंडस्ट्री हाइबदो अदुगी आई प्रोपाइटर ओइजब अदुना फॉरेस्ट डिपार्टमेंट गा अखोइगा टाइड अप तौरगा हाइबदि अखोइगी फार्म जिगा टाइड अप तौरगा ngसाइगी अखोइगी स्टेट की फेस्टिवल ओइबनिना खितंग अवोनबा मपुरक से खितंग फजहनजेना फॉरेस्ट डिपार्टमेंट अखोइ हाबिरकपगी मतुंगिना रंजोय प्लास्टिक इंडस्ट्री की स्कल्पचर सेक्शन ना अखोइगी संगाइगा अखोइ सिदा लैबिरिबा संगाइ जी लाइफ साइज संगाइनि मसी असेंग हापगनि संगाइ मंगा अखोइ छादरिसे अदुना चिंग सादना अखोइगी फाइबर की ग्लास फाइबर की बोर्ड का थाददना उचेक का तौदना अखोइना साजरिबा मयामजे ngसाइगी खितंग मयामदगी खितंग अवोनबा मपुरकपा ngamgudai होनजबनि अदुगा ngam फजै फजै हाबदि मयामगी फीडबैक मयामगी केनो तारे अदुगा अखोइनादि याम कन होनजबनि अदुना सिदा सारिबा अखोइगी संजिना फॉरेस्ट डिपार्टमेंट ना मोगी बेम्बू सेक्शन ना तौरगा साजबनि लैरिबा हॉर्टिकल्चर की नत्रगा तोप लापा अखोइ सामिनरी मयामनिना कैनो चिंग असुक चावबो म सारागा नुमि 14 मंगानि दा अखोइना जि कोन कोन साबा हाइतारे नंगरोय हाबगी मयामगी कमेन्ट पीबिरे अदु इशोरना चानबिदना कोइ तचेंगना संगाइ फेस्टिवल दि नंगना बखोइ कंप्लीट 2 days अखोइ गुम वालिङैदा याम फजना प्रिपरेशन तौबो ngam हाजरिबो नोय तमोगी रंजोय प्लास्टिक नसि जो माइ पाक भिडियो दुगा हाइरिबा अखोइगी थीम पार्क असि हेक येंगबदा ममांगा मानदबा मवोंगदा अखोइगी सिंगी रेप्लिका सिंग हापा अमदि लोकतगी सिंग चेंदरकपा सिंग उरिबा सि यामना टॉप टॉप ममांगा मानदबा अमनि हायसु अखोइगी रंजोय प्लास्टिक इंडस्ट्री की प्रोपाइटर नसु फोंदो पिहे दुबो हाइरिबा थीम पार्क असि मियामना येंगुलबा मतुंगदा कै फौरकपा अमदि मसिगी मतांगदा मियामि कै मोड लेबगे हेबदो अमुखना मियाम पुन जिंगमिनसे मसी अखोइगी मालेमदा तांगाबा जीबा मनि अखोइगी अखोइ मणिपुर खक्तंगदा फंगबा अतोपा कंट्रीदा अतोपा जगहदा फंगदबा अदुना अखोइगी संगाइ हाइरिबा साजी अकोइबदा लैरिबा मिसिंगना हापीदनाबा लंगमै थाबदा येंगबिरगा थाबीबा पार्कसे उ मतमदा अखोइगी यामना नुक्सीबा फाउजे अखोइ कनिंगबा मोगी वाना लैजबा याम फजगरे बसे अखोइ मसी सिमाने तौरिजे अखोइ मनपुर गिदम तो ओइनो को अखोइ याम चाउथुक चनिगाइ ओइ मसी यामना फजे मोयना मसी पुनिंगदा नुक्सीबा यावे अखोइ जेसे चंगबा हरबदा येंगबा हौद्रिबा हाइफेट चंगपददि संगाइगी हामा थीमसिगा मरि लेनना मोइना सेमबिरम्बा संगाइगा स्माइना उलम्बजे याम नुंगाइ अदो असेंबा ओइरमदे मोय नुंगाइनि न खल्ले संगाई फेस्टिवल असिदा खोगी फेस्टिवल असिगी ममिंग लौरिबा संगाई हाइबो जीबा सि मियामदा सक्ताक नबा अमदि मणिपुर मालेमना सक्ताक लिबा मणिपुरदा याम तांगना फंगबा सुगुमलबा सा मखल असि मियामदा ताकना बुक थमलेबा सुगुमलबा पार्क असि येंगलबा मतमदा मियामना असेंबगी सक्तम खोगी संगागी सक्तम मदु ओ फंगद्रगसु संगाई हाइबो जीबा सि असुम तवे असुम मफमदा लै हाइबसि पार्क असिना यामना मयेक सेंगा ताकलि हाइबदो मियामना फोंदोक पिखरे लोइना
हाइरिबा जीव मखल असि मालेमदगी मुखिदनबा मखोयबु योखटपा अमदि मखोयबु तुंग कोइना मालेमदा मणिपुरबु सक्ताकपदा मतेंग पांगबा ओइनबगी वखल अदुम मियामना फाउरी हाइबसे मयेक सेंगली कैमरा पर्सन डायरेक्ट लाइचंगलोइना परमजरीबा खेतमेम प्रेमसान इंपैक्ट न्यूज इम्फाल थासिगी कुनगमाथोइदगी हौदुना मणिपुर की तोवान तोवानबा मफमसिंगदा चथरकलिबा मणिपुर संगाई फेस्टिवल गा मरी लेनना टूरिज्म चौखटनबा पांडमदा कंगला पाता हियांग हिरेन तानबगी कुमई अमा ngasi nungthil pangthokre Manipur film gi saknariba actor Boni amadi Sadanandana himai temba oiduna hiang hirel adu tanaki lamdam sigi ariba kumhai ama oiba hiang hirel tanabagi kumhai asida tourism department gi director A Bandana yauna foreign tourist kaya na bitin taki Festival asigi manung chana Tamenglong district ki Khopum Valley da pangthokadariba Youth Adventure and Water Sport Festival da saruk yarugadaba troop among asi Imphal thadokre Adventure Festival asi Manipur Tourism Department gi meeting makhada Manipur Mountaineering and Trekking Association MMTA na sinduna ngasidagi hauraga thasgi tang kunga taruk fawba pangthokadoribani Tourism Department gi Director is Bandana amasung MMTA gi President and Ibo Chaubina Minuthongda leiba MMTA gi office tagi flag off tawduna lamthaki ba troop aduna association asigi official manga yauna sanaroi kunga mangana sarukyaki Manipur Sangai Festival yauba lakpa Myanmar delegate singi mangkhiba yamlam shenfam yauna atai maru oiba potlam sing Porompat police station na fangba ngamkre US dollar da lishing mari Myanmar gi shell da Burmese kiat lupa lakh kun India gi shell da lupa lakh manga atangba makhal gi nung yauna vija na chingba potlam sing asi Sangai Festival hoba numitta konung gi thongal dagi mangkhibani Selamadi pochai sing asi mangkre haibig report torokpadagi Porompat police station gi OCAK Santi Kumar amasung second OC Muhammad Salahuddin gi liching makhada numit humni chupna tibu humgi thabak chatharaki Konungi manakta hangliba dukan sing amadi mafam adugi mioi sing da wahang pahong nungtigi chathaba hauki ngasi ayupung tara tarakpa matamda Porompat police station gi team aduna mafam aduda thiba chatpada yamlaba senfam amasung pochai sing adu konungi manakta leiba fatta hauti langthokpham amada hundoktuna leiramba thengnarkhibani hairi selamadi pochai sing adu ngasi mak yengsillaba matung Myanmar gi delegate singbu Porompat police station da kauduna sinakhare JCLPS na lakli batang pungamanga dagi lamdamasigi yalhomi kanana bagidamak nan Manipuri sing bharada thamliba yumbu singi mathakta maira paibm sung miyam ga loina na wakhal taminabgi khongjang changsinba hauragadauri khongjang asida natana atopa akan ba khongjang kayam su changsilagani haina JCLPS ki convener BK Moirangchan phongdorakli Sega Road Konjeng Hajari Laikai da Laiba Loop asigi office ta Paumi Singa Unabamada Moirangchana Makataradun Hai CM na Wari Sanasi Haiduna Barton Torokpadagi Matung Ina Hokibatang Tareta CM Amadi Minister Singh Yauna CM Bangloda JCLPS ka Wari Sanaki Wari Sanabadu da CM na election ki Code of Conduct Laktringai November Thagi Aroiba Sarukta Akhanaba Assembly Session Ama Famduna Yelhomi Kannaba Billama Pass Taugani Haiduna Thazaba Piraki Pirakhiba thazaba adugi ona tainabada hauzik fawda laingak asina tuminna laithokpa asina maram oiraga matam kayagi mamangdagi misimina yauna changsillakiba khongjang asi akanba mongda changsinnaba fire lawrakpani haina phongdoroki JCLPS na hanadagisu athingba thamduna lakpa saktakche yawbusu yawdabasu amata Manipur manungda changba yadabagi khongjang हानादगी हेना कन्ना चंगसेल लगनी हाना लौकथोक्तबा थीदना खुदक की ओइना चंगसेनबा याबा तोंगान तोंगान मखल मखा कयागी खोंजंगसु चंगसेनगनी मियामबु थाजबा हालबा सरकार खुदकता रिजाइन तौगदबनी नत्रगा ngasimak बिल पास तौगदबनी हाइबा वाफमसी JCLPS के माइकेदगी ngasi lengang loisingda अपील तौजरी
SBI Porompat branch na customer singda anoba shell sing pitokpa ngamdabadagi bank asida ngasi ayu pung 38 aduwaida ungkhatnaba thokre bank asida paisa kaithoknaba ayu anganbadagi queue lepna khi adubu bank hanglaba matungda official singna bank asida supnagi lupa lishing ani dagi henna piba ngamloi hairakpadagi customer singda khoishawnaba hengalaktuna bank ta nung langsinduna irang thoki Tungda Porompat Police ki team sing laktuna irang adu laksilaba matungda bank ki makok thongba official sing laktuna anoba lupa lak nimfu laururaga miyamda lupa lising tara gi changda fanghalagani haina thazaba pirakpadagi khoishawnaraba miyam gi pukning ingthaki adumapu customer sing na fongdorakpadadi asgumba bank ki daita yaudaba thawong sing asi amuk hanna tawbiganu haiduna pendaba fongdoroki BJP Manipur Pradesh ki President KSS Bhavanandana Luchingduna Party Sigi Thaupuba Singh Yauna video conference ki kuthangda Union Finance Minister Arun Jaitley ga pung amarom chupna wari sanakre haina party Sigi President ki Social Private Secretary ki Cherol Amana Hairakli video conference aduda hauzik demonetization amaram oiraga miyamna shell achoiba fangdabagi awaba si koknaba athuba matamda anoba lupa chamanga chapi gi note sing Manipur da thabiraknaba Finance Minister gi pukning chungsen ki haina Cherol sina makhatari India da ariba lupa chamanga amadi lishing chatpi chanadana ba lauthokraba matung anoba puthorakliba lupa lishing ani amasung Chamanga Chatpida Maitai May Yaurak Triba Asigi Matanga Pendaba Fongdokladuna Tawong Asi Manipur Laingakna Tausa Dabadagini Haina Maitai Irol Iek Loina Silol Apunbalu Milalna Maral Sirkli Milalgi Mayai Loishangda Ngasi Paumi Singo Unabada Lup Asigi President in charge Tokchom Babul Channa Haikibada India Laingakna Nauna Putokliba Sel Mayek Singda Lamdam Sigi Amatangairaba Mayek Oiba Maitai Mayek Yauhandaba Haibasi Manipurgi Miyambu Namthanaba Honabani Asugumba Tawong Asi Chataraklaba Fawuda Manipur Laingakna Tumin Laisiliba Karigino Haina Pendaba Fongdorokli Manipuri official language Act 1979 Gimatung Inna Maitai Lolbu Bangali Mayekna Iramba Adu Handoktuna Maitai Mayekna Oihan Kibani Masina maram oiraga cell number khudingda maitai mayek yaugadabani maram aduna athup matamda maitai mayek pu cell khudingda yauhannabu hotnabiu haina appeal tarokli amaromda milalna gari gi registration number thabada maitai mayek yauhannaba changsin kiba khongjang makha tana changsinba hauragani loinana gari thoriba miyamna ishagi gari da maitai mayek thabiu haina mahakna appeal tarokli Sarkar na haiba sinyaki matang asida thawoidaba taragadi miyam gulurna akanba khungjang kya changthilo haningai leite aduga Manipur da phongliba koyi paukche singda advertise kalamda hanana su yanakraba miti meki yahon biyo haibada yarak phamini yanakraba asi yahulaktaba asi koi makhata na hainaba naidana makoina makhata na dabak yahunna na laglabadi hainaba naidana koi makoi mathakta akademi changselagani Lupa Chamangam Sung Lising Chatpi Not Sing Chana Han Kidaba Sigamari Lainana Manipur Pradesh Congress Committee na Lakliba November Kungamari Ginung Tilpung Amada Wakat Mifam Pangani Haina Party Sigi General Secretary Ki Cherolamana Kangalakli Loinana Masida MP CC Thau Puriba Singh Frontal Cell Singi Luchingba Singh Amadi Congress Worker Kuding Makna Sarugyabina Bacharol Sina Makha Takli Manipur Ki Mahirui Singi Awangba Thaki Mahitampham Oidiba Manipur University asi wathok amagi matungda department amagi head from Thadu Haiba wathok amuk lakle ngasi University asi Department of Physical Education and Sports Science ki head of department from Puriba Dr. T Inaubi Singh from Thadu Haiduna wakat khongchat chatkre wakat khongchat chatpaga loinana mahiroi Singh aduna hairiba ojasi from Thadok triba fawba mahi tamlaroi haiduna University asi VC da I card pisinkre Nukil pung ama helakpa matamda department asigi mahiroi singna makoi department gi administrative block tamna wakat khongchat amaga loinana laktuna VC da I card sing adu pisilakibani department asigi mahiroi Roman Sapam Chana fongdorakpada department asigi head oiba Dr. T Inaubina prospectus the department asida laitaba facilities mayam ama hapchinduna fee mahiroi singbu Hapchinduna Mahiroi Singbu fee Tihale Masigi Matakta guest faculty gi fee shu Mahiroi Singna Pigadabani Haiduna prospectus the guest faculty fee Haptuna Mahiroi Singda gi fee Loba Physical Education abdi sports ki department ni Hairaga sports equipment sing Matik Chana Mahiroi Singda Pidabagi Mayokta Khongjang asi Changsilakpani Haidi
अखोई हौगिबा तांग 19 जिदा अखोई ओजाजिंगा पुना ओजा हेड मसा जोगा फमिना लेरे नोगी दमते इक्विपमेंट लेगी खोई की वेरिफिकेशन ले खोले स्टॉक ले खोले स्टोरेज तादा एंट्री तौरी नोई पुनमते जेगमिना जारे अखोई जु ओजा होई जेंगा जामा तंदा मान ngasi मतम जे याम तेले नोंगिनी लेगा येंगा जा कान अखोइना यादबदगी ओजा मरी पुना यावगा अखोई स्टॉक वेरिफिकेशन तो मतमदा हाइबो ओजासिना चांगको मतम हाइबो 2011 12 अखोइना बीपे चांगको मतम जे सिदा हिंगा सिबो बगि ने स्टोरेज सार मेंटेन तरोमदबा इक्विपमेंट जिंग जे लेदि लेबा चेदा लेबा पोलोना डिपार्टमेंट दा योक्तबा अदुगा लेबा डिपार्टमेंट की इक्विपमेंट खर्च जुमाना पिथोक्तबा मागी तोंगाना पर्सनल इंटरेस्ट अदुम सिजनबा मागी अमोप म्याम जे लेबदगी अखोइना हाइबो ओजा जे अखोइ डिपार्टमेंट दा लेबिरनु मार्क्स हेडगी रिजाइन तौबिरो हाइबजिन हित लेजे रिम्स के डेंटल कॉलेज के डेंटल इंटर्न सिंह ngasi मखोई की स्टाइपेंड पिथोक पीदबगी मायोक्ता डेंटल ओपीडी थिंजिनख्रे डेंटल कॉलेज ता सीट यांखै लेबगी मनुंगदा सीट निफु माथोई लौदुना डेंटल इंटर्न सिंह ना चाही सिगी सेप्टेंबर अमदगी थबक जॉइन तौखिबनी जॉइन हेक तौबदगी स्टाइपेंड पिरक्तना लाखिबा अदु हौखिबा नवेंबर की तांग 19 दा था अहुम की स्टाइपेंड पिथोक पियो हाइदुना मरी लेनबा अथॉरिटी दा आइबा चेरोल फाउबा पिसिनबा लेख्रे अदुबु रेस्पॉन्स अमत्ता लाक्तबदगी डेंटल ओपीडी थिंजिनबगी खोंगथांग असि चंगसिनबनी हाइना डेंटल इंटर्न अमना फोंदोरक्ली लाखलिबा नवेंबर की तांग 19 फाउबदा इंटर्न सिंगी स्टाइपेंड पिथोक्तबा तारबदी ओपीडी अदुमक थिंगबगा लोइनना मखा ताना मखल मखा क्या की खोंगजंग चंगसिनगनी हाइनी 1 सेप्टेंबर इंटर्न पुबा होगनेबा अदो हजिपोदा अथॉरिटी ना स्टाइपेंड मतंग जे केमता तंग ताबम त खंगन बिद्रे कोई स्टाइपेंड फंगदब थाहुम फाबिरे अदो कोइन अथॉरिटी दा खंगन ग्रे हाना ममांगदा कोई मतम खरा पीजग्रे मखोइदा दम कोइना कैगुमा थबम त लखलक्तबदगी ngasi दगी कोइना ओपीडी थिंजनबगी खोंगजंग जी चंगसिनजबनेबा अदुगा कोइना चंगसिलिउ खोंगजन जी मखा तानम चंगजिंगनी करिगुमदा मखोइना इखोइगी स्टाइपेंड जी मतम चाना हाइबा 30 नवंबर सिबो थासे हनक थासी मनुंग पिथोक पिद्रगदी अकन खोंगजंग चंगसिनगनी मतंग साइज द ब्रेक अमलोग्स के मणिपुरम दे मालंगी टोंगा टोंगान बा इपाउ सिंगलोइन नाइ कोई ब्रेक याम थनहंजर के इंपैक्ट न्यूज पु मीटिंग तादु लेबियो संगाई फेस्टिवल द हांगजगदोरिबा पेबेट डिजाइन्स फोटो स्टूडियो नागमपाल फोबे समम लेकाइदगी अदोंगी अपाम्बा पोट अमेक लेबिदुना लकी विनर ओइबियु प्राइजेस सिंग अदुदी मियाम गी हेने खुदोंग चाबा यिंगजरगा लुपा चमंगा अमदी लिसिंग चप्पीगी नोट लवजगनी लेट सेफ संगाई कम एंजॉय द संगाई फेस्ट and please do buy products from Paybet store. संगाई फेस्टिवल 2016 के मरी लेना मणिपुर की टूरिज्म डिपार्टमेंट अमदी ICCR की तेंबांग मखादा एंटी थिएटर मणिपुर सिंजलांगजेदुने एशियन थिएटर फेस्टिवल 2016 एशिया की मसक नायरबा थिएटर ग्रुप के आगा लोइना एयरपोर्ट रोड त लेबा एंटी थिएटर मणिपुर की होनेम संग पांगथोकचरगनी Beneath 100 meters from the Earth's surface, naturally filtered through saline stones, pure, clean and healthy water. बुलेटिन असगी मखाता पाउसिंग लोइना ब्रेक के मतुंग द मयाबो मुकन ताराम नौकचरी तमेंगलोंग असेंबली कॉन्स्टिट्यूएंसी दे स्टेट अमदी सेंट्रल गी मखादा पाइखतपा चाखत थौरांग गी थबक अमता निंगथीना लोइसिनबा ngamdre हाइना तमेंगलोंग असेंबली कॉन्स्टिट्यूएंसी गी हानगी एमएलए खांग थुआनांग पानमैना स्टेट गवर्नमेंट पु मराल सिरकली नसिनी तेपा चुटेक्ता लेबा बीजेपी के ऑफिस ता पाउमी सिंग उनबा मदा खांग थुआनांग पानमैना हाइखेबदा लुपा कोटी कुंट्रागा तरुक चंगना तमेंगलोंगदा साकिबा मिनी सेक्रेटेरिएट साब लोइदना मतम अदुगी यूपी गवर्नमेंट की यूनियन मिनिस्टर पी चिदंबरमना संगारम खिबनी अदुबु क्वालिटी कंट्रोल तौदना साबा अमदी साबा लोइशन खिदबा मरमना ngasi फाउबा मिनी सेक्रेटेरिएट अदु सिजनबा यादना लेरी हाइकी मांगना मखत ताना हाई लुपा कोटी तरागो हमदोइ रोम सैंक्शन तौखिबा खोंगशांग तमेंगलोंग रोड सेमबगी थबक ngasi फाउबा लोइशनबा ngamdana लेरी तमेंगलोंगदगी तामै फाउबगी आईटी रोड सु सेमजिनबा लुपा कोटी चामगा निफुगा तरुक रोम सैंक्शन तौख्रे अदुबु लंबी असि ख्वाइदगी फत्तबा लंबी सिंग मनुंगदा अमा ओइरी तमेंगलोंगदा लोइशनदना लेरिबा प्रोजेक्ट सिंग मरु ओइना मिनी स्पोर्ट्स कॉम्प्लेक्स डिस्ट्रिक्ट हॉस्पिटल केंद्र विद्यालय ऑरेंज कल्टिवेशन प्रोजेक्ट अमदी एफसीआई गोडाउन असिना चिंगबा सिंग असि हौजिक फाउबा लोइशनबा ngamdana लेरी हाइकी नापसा की मखादा फंगहलिबा चेंग सिंग सु केजी अमदा लुपा निपान दा फंगहनबदगी
hauzik miyamna PIL ama thaduna case chatharibani hainasu mahakna phongdorki loinana Tamenglong Assembly constituency ki hauzik oriba MLA sina local area development fund kadaida sizinarabano haibudusu miyamda khanghandre haina maral siki Manipur ki deputy chief minister Laitabata Natana ruling party ki MLA amadi Hill area committee ki vice chairman su Laidiba mafam Tamenglong district asi administration Laitabuga chapmanare haina Kantwanang panmaina maral siki Tamenglong da deputy CM Labor district adu vice chairman Hill areas committee Labor district adu MLA ruling Labor ni haraga si miyam se kri jingsin dabra jingsin bi dabra raja gi awa se kri jingsin bi dabra habase question achoba ama thamningi adu Tamenglong district di as of now district administration se laitre haina hairasu haiman mathuk laroi habase dum hainingi raja gi hope se hauzik sarkar le riba sarkar se di mangkhre laitre aduna karamba mong tawraga mokhoi gi awaba se ko hangadra Han Khan Pao Taitun take over as new president of Janata Dal Habidi Han Chan Khao Taitung na Janata Dal Manipur Pradesh ki Anoba president oina hapkre haina Hanagi president Tombi na chairman of parliamentary board JDU ki chairman oire haina khangalakri Tungda kanagumba kharana button melaga miyamgi awaba khangdana economic blockade tawbasina akhoi angang sing final examination thagada bi yaithwe masigi punamak sigi awaba akhoi gi chaitheng nangaba Manipur gi praja miyam sida masigi manung da economic blockade tawba community adugi community du su awaba sida so yauri bane hari jeriba Manipur macha amasung Manipur gi political leader sing se granted ta loyaba MOD paisa thok taba lamni akhoi da chongsan le akhoi na si haibada moide dum toror do bani haibagi state gi leader sing na su akhoi di paisa thok cha da bani Congress ki leader sing BJP ki leader sing harau 100 di paisa tho oi hai no madu ei noson aran ngasi yupung mapan makhai tabadu waida kangla northern gate traffic point da drug lalonba amadi chabanupi ani awang chawkhong development club ki volunteer na fakre farabanupi ani asidagi heroine number 4 piece ahum amadi paisa kharasu fagatki ngasi faki banupi ani adudi mayang mayum inaubi chahi yankhai manga mapuraiba laikhidraba tomba amadi musirjan pisунgbam chahi yankhai ga manga mapuraiba laikhidraba hasim pisунgbam ni Makhoi anima Khurai Kendra gi manung chana leiba Khabaishoi 7MR manaktakini hairi Farbanupi ani asi club ki volunteer sing na warak watem laba tungda thadokre hairi togdosiga mari leina na North AOC da leiba awang Chawkhong Development Club ta Paumi Singh unaba mada club asi gi president Ramthar Kaishing na hai North AOC asi miyam na drug yonfam amadi chafam oina khangnaduna lakli adubu ACDC na hotnabadagi Mafamasi drug chaba amadi yonba laksin bangamle ngasi fariba nupi asisu drug yonbada maming leiba mioi oibata nathana mamang dasu club asina kyarak faba amadi warak watem khiba laikhrabani club asina chathariba anti drug drive asida miyam na mateng pangbiu haina Ramthar na appeal tarokli drug dealer ani ase khoina matung da thengna bataradi any hakpa action lobada masano yare habiki sahi ju tawre hairiba biosi mafam se seng bataradi Manipur gi damakta yam phaba awon ba moirani haureiba naharong kya gi thawai ju kanna boigini chahi kunthra manga ngasi di thiraga chahi kunthra manga sigi manung sida naharon kya mangrabani innocent angang sing serin thinba bom gi akiba asugumbo mayong na mafam se ngasi awang Chawkhong development club na anti drug drive sida miyam parjana matang kusamnaraga mateng pangbiu mari leina basni mateng pangbiu North AOC da Labour Raj Medicity da accident na maram oiraga soktuna leiba senior journalist Arambam Luwang Thoida miyam na makatana mateng pangnarakli Hana Imphal West Commando gi OC oiramba inspector P Sanjoina senior journalist Arambam Luwang Thoida sel gi mateng asi pangkre Small medium enterprises SMEs gidamag export marketing haiba hiramasida numitni ni chupna chathagadaba national seminar amangasi hotel Imphal da haukre seminar asi MSME micro small and medium enterprises development institute ministry of MSME government of India industrial estate Takyal Part Indiana commerce and industries department government of Manipur amadi all Manipur entrepreneurs association ga kusamnarga senbani
Seminar asina lamda masigi entrepreneur singna pothok marang kaina puthok pothok sing adu mapan lamda thadokpagi hainabi lehenabagi pandam thamli pothok sing asibu lainingba Pauhanaba afaba makhalgi pothok ohenba mathau tai haina Commerce and Industry gi Principal Secretary L. Lakher IAS na phongdoroki. You need to know about the processes and the procedures involved in exporting goods. Many of us are ignorant about this aspect of the trade. Not only the entrepreneurs, even government officers, we don't have the detailed information or knowledge about the processes and the procedures involved. These issues are going to be addressed in this seminar, and I believe that this seminar in that respect will be extremely useful for everybody. Haukiba November Kunda Bisnupur District Police Commando na Bisnupur Forest Gate Manaktagi lo na Thinkraba Pripak VC Group ki active gather ma fare haina Manipur Police ki PRO ki chairol mana khangalakli farba miyo edudi ningthauzam utam atopomeng brojen atopomeng tayai chahi kuntraga makpan Sure Laifam Kaibul Mayai Laikaidagini Amsung Mahaki Matakta Bisnupur Police Station na case ama lokatuna makataba wahang pahong chathari haina charol sina makatari. Loktak Development Authority na Englishing Anigataraga Matoida Loktak Part ki Fum Matakta Saba Fum Sang Sing Mapu Takta na Mai Thadokibagi Thogdoki Manga Suba Ningsing Thoram Pangthokre Thoramadu All Loktak Lake Area Fishermen Union Manipur na Sinduna Pangthoki Thoramadu da Saruk Yakiba Sing na Hi Chamaga Yankai Hen Bada Tongduna Pat Asigi Langol Shabidagi Hauraga Ningthau Khongkha Community Hall Fauba Wakat Khongchat Ama Chatuna Matamadu da Chathakiba Thawong Adubu Yaningdaba Utki Kumsang haibasi yamna unique oiba port amani haiba porse CM na habigreba se masina dum taabani CM da kun hangkasaning badi amuka masana se unique oire haiba port ama paktakna na mai thadokpa haiba se yamna phataba port amani development ni haiduna asuguma unique oiba port ama mai thadokpa haiba sidi aikogi Manipur history manghanbani Loktak Part asida senggot sagpada akoi akasu akaibeliti tawadabu aikogi community participation yahon birakanda da parja mayam sing watan na birakanda da Aina Thinkraba United National Liberation Front UNLF ki Yankai Nithoi Suba Mapokumona Lakpada UNLF Central Committee na Party amasung Lanmi Shangluki Mahut Sinduna Manipur gi Miyam da Yai Proposal Pirakli Loinana Party Cadre amasung local members sing Lanmi Shangluki Thau Puba officer amadi Lanmi Singh Kaishum Sangda Lanfa oina Lairiba Shanglup asibu Luching Lamba Chairman Yaun Atai Luchingba Singh Cadre Singh officer amasung Lanmi Singh amadi Manipur gi Ning Tamba Hanjanaba Lanthing Minaramba Korkong member Party Singh Loinana Western Southeast Asia Wasia Lamdamasigi Ningtam Lalho Chathariba Lalho Lo Pumnamaki Mafam da UNLF Central Committee na Chelo Lambada Yafa Pausel Pirakli AISF amasung AIYF Manipur State Council ki member Yankoi Humdoina Saba team amanga si Delhi da chatkiba Parliament March ki saruk yakre khongchat aduda team asina India ki hojik paliba government asina chathariba economy policy yaningde thabak fangdriba naha singda thabak piu university ki thak fawba lemna mahi tamhalu haiba kholau si gi mathakta atopa state singi su magi state ki oiba demand kaya pukhatuna khongchat asi mioi cha kaya na saruk yaduna chatki Khongchat adura Manipur ki oina hojik National Highway blockade na thau fangdaba mahi tambana chingba thabak khudingmak lepkiba sel gi awaba khudakta kokhanba ILP khudakta chanhalu upspa lauthu National Highway Protection Force linkhatlu haibuna chingba demand kaya tauki Petrol fangdabagi awaba mayok naringai chairakta IOC Imphal Division na Imphal da leiriba tongan oil pump singi khuthangda paumi singda petrol fanghan bikibagi damak All Manipur Working Journalists Union amjuna cherolamada thagatpa phongdorkli Hojing ngasi nomagi sanabagi pauda Manipur Sangai Festival ga mari leina Manipur Horse Riding and Polo Association na sinduna Ngarang dagi chatharakiba tara suba Manipur Polo International gi ani suba match ta England mai pakre ngasi mapal kangjepungda sanakiba match amada England gi sanaroi Phil Scheller na panjal ahum George Salton amadi Kave Atrak ani na panjal ani chansinduna USA bu panjal taret ahumda maithiba pibangaki match asida mighty hauroba USA gi panjal ahum aduna Lucas Wright George Krabbe amasung Ryan Cronin ahumna chanki RD and PR Economics and Statistics ki Minister M Okendro amadi
PhD Science and Technology amadi Labor and Employment ki Minister T Manga Vaifai ga loinana lamdam asigi masak nairaba miyoi kaya na ngasi sanakiba polo tournament aduda saru miyeng taki chathariba polo tournament asigi hayeng ahanba match ta England amadi India ega anishuba match tana Australia amsung Kenya anina lamba taunargani Tarun Kumar Khuraijam Senior Women's Football League Tournament Thasigi Kunga Taretagi Sanaba Horagani Hairi Imphal East District Football Association as Sinduna Kumalampak Artificial Turf Ground Sanagadaba League Match Asida Eastern Sporting Union Wangkai Amadi Naharol Yaifa Taurang Club Okram Chutek Anina Lamba Tongaragani Haina Imphal East District Football Association Gi General Secretary M. Mani Mohangi Cherolamana Kangalakli Anoba imagi mangal khabam lamkhai taragamatoi suba Manipur State League ki final jangkre ngasi Kumalampak Man Stadium da sanakiba double elimination round loser bracket ki aroba match amada anoba imagi mangal khabam lamkhai na Nambul Mapal Cultural Organization bu Panjel amasino da maithiba piramlaga taragamatoi suba Manipur State League ki final da Neroka FC sangapam ga thas gi kunga manga da sanagadaba match aduda lamba tawnargani chatharakliba State League asigi League round da anoba imagi mangal khabam lamkhai na Nambul Mapal Cultural Organization bu Panjel ahum anida maithiba pikibagaloina na double elimination round gi winner bracket ki match amadana Nambul Mapal Cultural Organization anoba imagi mangal khabam lamkhai bu Panjel ahum anida maithiba pibangamki Thangjam Birachandra Maipakpi Memorial 21st Winners Cup ki final da DM Rao Sekmai amadi Muvan Lai Athletics Club Sadar Hills anina lamba tongnargani Babina Healthcare and Hospitality Private Limited ki senteng makada All Manipur Football Association as Sinduna Chathrakliba tournament ki final match hayeng Kumalampak Man Stadium da sanargani haina amfana thadrokpa cherolamana khanglakli Oinam Kendra Kangkut The Hunger Marchers Kendra wise above 50 and 60 years League Kam Knockout Kang Tournament ki final Jankre Tournament asigi ngasi sanakiba anishuba semi final da Oinam Kendra Kangkutna Thangmiban Kendra Kangkut pu Panjal Tragama Tramathoida Maithiba Piramlaga Chathariba Kang Tournament asigi final Changbangaki All Manipur Kang Association ki meeting makada Manipur ki former minister O Joy ki sentang makada Kakwa da Leiba Ibadaw Moirang Pokpugi Kang Sangda Ibadaw Moirang Pokpa Kang Committee na Sinduna Chathrakliba Kang Tournament asida tongan ma Kendra Singh ki lakpa Kangkut mapan na sarukyari Chathrakliba Tournament asigi final da Wangoi Kendra Kangkut amadi Oinam Kendra Kangkut anina lamba tawnargani Lakliba December Traga Nithoi da Kungamanga Suba State Level Nupi Lal Ningsing Lamjel Pangthok Lagani Haina Organizing Committee ki Cherolamana Kangalakli Kanglup Hum Thokna Khaidoktana Athoi Ehen Tanagadaba Lamjel asida Yaubiningba Singna Singzamai Supermarket ta leiba Committee asigi office tagi form lauraba yagani haina Cherosina Makatari Arobida bulletin asigi headlines amahana mayam da thamsage UNC na kauriba economic blockade ki matang da concrete oiba suggestion pirakide haiba Rajnath Singh gi wafam yumfam yaudabani haina Chief Minister Okram Ibovina phongdokre Mayatong da leiba PCTC oil pump da khamduna leiba oil tanker gari ama mai chakre fire tender Singh na kai hena amanga ta thokadabadagi kanbanga Chief Minister Okram Ibovina ngasi India Myanmar Thailand friendship car rally lamthakre Tamelong District Chokot Thorangi Thabak Amata Ningtina Loishindre Haina Kendra Sigi Hanagi MLA Kang Chuanang Pan Maina State Government to Moral Sirapni Amasung India gi Amasung Imphal gi Mapal Kang Jaibung da Chathariba Tara Suba Manipur Polo International gi ngasi sanaki match da England na USA mu Panjal Taret Ahumda Mai